Multipurpose Club Hiyangthang na Sinduna Thasigi Club Asigi ground Chatharakliba SUBA MPC Trophy 2026 State Level 9 Men A Side Village Open Football Tournament 2026 ki ngasi SANAKHIBA AHANBA match ta Team B gi WFC WANGOI na Team A gi MPC Hiyangthang bu PANJIL aniga amada MAITHIBA PIKHRE match aduda WFC WANGOI gi sanaroi jersey number 9L Ronald na minute nipan chatpada PANJIL ama chanki aduga team asimaki sanaroi jersey number 15H thoina minute kun nipan chatpada penalty kick ta PANJIL amaga chanki aduga MPC Hiyangthang gi sanaroi jersey number 11S Sachin Devana minute nifu nipan chatpada penalty kick ta PANJIL ama chanki hairi ground asida SANAKHIBA ani shubang match ta YSC Nawem Chapro na HRC Hiyangthang bu PANJIL amaga sinoda MAITHIBA pikhi YSC Nawem Chaprogi amata ngairaba PANJIL adu team asigi sanaroi jersey number 9 bosta minute 10 nipan chatpada chanki bani hairi